Assalamualaikum warahmatullahi wabarakatuh. Nungsiraba isinanaw-singgi mafamda aina thamjagadawriba wafam asidi afabi nupigi matangdani. Afabi nupigi matangda hadis sharifta lai madudi Hazrat Abu Umama radhiyallahu ta'ala anhu dagini Allah Nabi Karim sallallahu alaihi wasallam na hiduk pirami adugum laba mu'min banda aduna taqwa gi ni'amat adu fanglabagi matungda mahaki nupidagi henna faba pasak ama foba fangkidri. Haibadi karigumba mawaduna hairiba nupi aduda karigumba wafam ama taunganaba haiba matamda mapung phana pangthoklibin karigumba mawaduna nupi adugi maigayda yenglakpa matamda harauhallibin nupi karigumba mawaduna thabak ama qasam charaga hairiba thabak ase nahak suksoi maksoidana tawgadabani haina irakpa matamda mapung phana pangthoklibin nupi karigumba mawaduna mayumdagi mapan thokhiba matamda natragana langphai chatkiba matamda masa amasung lehuriba malsing adubu fazana senaribi nupi hairiba hadis sharif asida taqwagi ni'amat phangdabagi matungda adugum laba nupa oibasingi damakta afabe nupigi matangda bayan tawbi asengba magni adugum laba Allah bukina liba Allah gi ahkam sing mapung phana pangthok liba Allah tabarak ta'ala na yadaba thabuk khuding maktagi guna oiba thabuk khuding maktagi la leiriba adugum laba mioi sing adugi damaktadi afabu nupi phanglaba yamna thaiba afabu nupi phanglabadi yamna thai makoi gi punsi ado mangal ngakto oigani makoi gi punsi ado jannat kumna oigani asengba magni adugum laba muttaqi oiriba parhezgar guna khudimaktagi lapna leiriba nupa oiba sing adugi tamakta afabi nupi phangba taragadi akhoi punsi ado tangdu leidana santi ge satta yamna phajaba yumbal punsi maren ado lenba ngamgani santi ga loina masina tadana fattabi nupi phangba taraba adoiba taragadi imung ado nungai yaifana lenba haibadu kaidamnungdu oiroi khatnabaga chainabaga launabaga akhoi punsi do awabagi awaba ngakto oigani jahannam dagi kam oiroi haibadi akhoi punsi aduda nungai yaifana punsi lenba haibadu kaidamnungdu oithoklaro aduna nupi thiba matamda afabi nupi koina thiba mathokto hairiba hadis sharif asida afabi nupigi gun khara bayan thobi ahanbada karigumba mawaduna hairiba nupi aduda wafam ama hairakpa matamda mapung phana pangthoklibi nupi haibadi mawaduna hairakpa thabak khudima ado hairiba nupi adugi mathakta tangai phadabani thabak ado mapung phana pangthokpa haibasi hairiba thabak ado awaba oisanu natragana nungai boisanu ani suba gunna karigumba mawaduna karigumba thabak amagi kasam charaga hairiba thabak ase nahangna tawgadabani haina kasam charaga haire parmanuna mawaduna kasam charaga hairakle khudai gasam nahang asidi suksoi masoidana hairiba pot adu pura lakhadabani haina adoi bataragadi hairiba napi adugi mathakta tangai phadabane ba hairiba pot adu pura lakhadabasi aham subugun karigumba mawaduna hairiba nupi adugi maigayda yenglakpa matamda harauhallebi nupi haibadi mawadugi mamangda fajaba fizol setlaga luna nanna mawaduna nungsibinaba thabak kayado tawfam thoi masidi nattadana samotnaraga leiraba yamna mottairaga leiba taraba adoiba taragadi mawaduna mahakki maigayda yenglakpa matamda harauba haibadu pokloiba hoi ahanba luhongba horakpa matamdadi luhongbu kuidringai matamdadi haraurambasu yai angotayirasu adubu matam kharagi matungdadi atopa nupi yengni ngakpo phaurakkaneba makoina lambida chatpa matamda makoina sorokta chatpa matamda natragana karigumba function amada chatpa matamda nupi kaya uganeba hairiba nupi singdo uba matamda makoigi thamoi ado hairiba nupi sing aduda chingchankiganeba karigumba nupi aduna luna nana leiba taraba nupi aduna karigumba mawa aduna yanaba chatpa taraba adoiba taragadi mawa aduna khallakkaneba hoi asugumba nupi asi yengluraga kaidawnani aikoigi yumdasu yamna fajabe yamna lu nanbi yamna ing tappi nupi leiri makoi yenglubagi kanaba leite haina khandami asengwa makkedi adugum labi luhongdribi nupi sing aduna makoina makeup tawraga
arang arak fizol ke aset bahai base jais nateba adugum lebin pising ado hadis sharif tam makoi bu zani ani haina haibiri haibadi makoi na zina ke thabuk tawdaba daraga su makoi na makeup tawraga arang arak fizol ke aset laga nupa ke agi thamoi ado makoi da chingchen na bu honari amasung nupa ke agi mieng ado makoi da yinghan na bu honari ba masi yamna fattaba thabak ne ba adugum labi luhong labi nupisu mayumdagi mapan thok matamda makeup tawraga powder tharaga phajaba fizol ke aset laga thokpasi jais nateba aseng mamakedi mawa adugi mamangda leifam thueba mawa adugi mamangda makeup tawraga powder ke thajallaga oirasu phajana bu hona bo betaraga su fizol ke phajahal betaraga su set betaraga su mawagi mamangda di karisu akai belaiti jais neba mawagi mamangda tawfam thokpa neba haire bethabagas kaigin haibu kanda mawadu na nuksina na bagima adubo ngasigi aikoigi musalman gi nupi ayambana makoina hainai madudi karigi damaktano nupi aikoida asuk yamna athingba thamlibasi sira besana sing athingba thamlibasi aikoina islam gi kana bagi damakta natte nakoina koigi kana na bagi damakta ne karigumba nakoina ikai bagi parda do hangdok laga na yumdagi mapan thokpa taraba anagi mangjabu oigani nakoigi oigani mioi kya kya nakoi da khudum changane ba akoina tariba uriba ngaktaneba adugum labin pi ado adugum labam famadu da mahallam me haibagi pau kya kya tariba ne sigari gano aduna sharia na jo karigum wafum khara da thingba thamliba se aikoina koigi kana na bagi damaktaneba aduna ikoi karigum bam huning hanna ba tawdana ikoi haire ba thabuk sing ado angthok ma tawda mari suba gunda sunna hari karigum mawadu lang phechat khraba matamda mayumdi ma ban thokhiba matamda masa nupi masa do amasung mal dawla sing adu ge hifazat tawba mawadu na mayumdagi thokraga atoppa lamlan nupa amga wari sanaba natragana lamlan nupa adu mayumda kausal bai base afabo famnate jasu oiba thabuk nate haram neba aduga mawala idre haina mawadu thamlamba potchai awdagi paisa nungsa khudima do arem badalosan bahai basisu jais nate afaba thabuk nate asigi nupi kharadi mawana mayumdagi chatkhiba matamda thokhiba matamda adugi kana balawraga nupa kya kya lamlan nupa kya kya kausallaga romance tawnari masi bilkul jais nate Allah tabarak taala na khoi khudim haire basidagi kan bi boisano amasung ikoina koigi leidiba musalman gi iche sal khuding makpu afabi nupi haibado Allah tabarak taala na ohin boisan wa akhiru da'wana